Lakhipur online puthok saba October ki tang ama yumsa kaise numit ki Khomjinba Pao tabirase. Ahanbada maroi Pao. Lamyanba hizamira bot ki chamaga kunmapan suba mapo kumon thoram Barak Tampak luinana ate mapam kaya dasu paksana pangthok nakre. Khanghaudana silakiba nongnuksina maram oiraga Silchar Sahargi mapam kaya da amanga tathokre. Bigyan gilamda achobo mai pakpa maoina miyoibagi unsadagi human egg semangamkre. Amasung Junior National Kickboxing da mai paklakraba jiribam gi sanaroi singbu taramna okre. Haujik mapungai Pao tabirase. Manipuri Youth Front of Assam Maifa Amadi Lamyanba Hizam Irabot Ningsinglup Joypur ga kusamnaduna Samaga kunmapan suba Lamyanba Hizam Irabot ki mapok kumon thoram Joypur da pangthokre. Ayukta Joypur da laiba Lamyanba Hizam Irabot ki saktamda leisu katuna ikai khumnaba utlaba matung Community Hall Joypur da miyam ge mifam ama pangthokhe. Mifam da President oina Thangjam Projen President Maifa P Budhachandra President Lamyanba Hizam Irabot Ningsinglup Chief Guest oina Dr. K.N. Chan Member Manipuri Language Advisory Board Sahitya Academy New Delhi Special Guest oina L. Subhas Kuman Advisor Machal Laisram Medhalaima Manipur Guest of Honor oina Dr. Abdul Khair Chaudhary Associate Professor SR College Kalain Elangbam Dewan President JDO Advocate Fanjobam Loknath Legal Advisor Maifa Selim Nongyai Advisor All Assam Manipuri Muslim Students Union Amadi Lukram Nilchandrana Daisapamki M. Ramanan Singhana Taramnopagi Warok Piki Keynote Address Piraduna Seram Rajit Advisor Maifana Haikibada Hizam Irabotna Kasarda Lairingai Matamaduda Vote Lekiba Jumadugi Mapam Adubu Tungi Mirolna Ningsingduna Lehuna Bagidamak Joypurda Mitamasi Yungjapani Haike Lamyanba Hizam Irabot Ningsinglup Joypur gi member singna Sayo Isai Khudol Tamki Thauramda Joypur Kamranga gi Maira Paibi SSG Loinana Ahal Oiraba Miwai Kuntra Mukta Lengyan Yanduna Ikai Khumnaki Loisilapda Tampak Maim Salaudina Thagatwai Piraba Matung Aphong Mipam Loisenki Matungda Lamyanba Hizam Irabot Kamari Leinaba Isai Jagoi gi Oiba Thauram Kayamaram Supangthokhe Yaifalup NGO amasung Baljur Mitai BTP Committee na punna silangduna Jananeta Hizam Irabot ki chamanga kunmapan subamapok kumon thoram Baljur gi Kamesor School tangarang pangthokre. Kamesor School Managing Committee ki President Mutum Binoyna mifama poiduna pangthokki bathoram asida School asigi hanagi Headmaster Sandam Hemojit amasung ex-army Nongthombam Amberjit sarukjakhi Okram Pradip Kumarna lamjingduna pangthokki bathoramda Ozak Kajal Singhana Taramnopagi Warol Piraduna Jananeta Hizam Irabot ki Punsiwari Sandokna Palamki Thoramasigi Sarukama Oina Sanaroi Singi Layak Hendanabagi Thorama Supangthoke Hendanaba Sidamakok Matang Takiba Singda Selgi Manasupiki Thauramda Yaifalup NGO ki President Okram Lakikanta Baljur Village Protection and Development Committee ki President Laisang Them Kamini Social Worker Sandam Biplop BDP Secretary Oinam Raghumani Akhan Pradeep Irom Ramendra Okram Bimolendu Oinam Thoibi Oinam Mamata Irengbam Namrata Masung Laisang Them Bamchana Singwa Miyoi Singna Sarukjakhi Jananeta Irabot Memorial Foundation Lakhipur na Sindana Laikhidraba Ningtamlanmi Hizam Irabot ki chamaga kunmapan subamapok kumon thorom Kuriwal Sanglen Lakhipur da Lukki Luching Purel Ingudam Binota Mipama Poiduna Pangthokre Thauram Hogolakpada Kabiratna Lamyanba Hizam Irabot ki nungi saktamda Leisu Katuna Ikai Khumna Botki Thauramda Professor Jinar Hari Sharma Saubam Ongbi Jenti Irongbam Ongbi Prabhapati Lukram Mahendra Arambam Babatombi Amadi Kangabam Birena Lamyanba Sigi Punsi Amasung Mahaki Thabak Thoram Singh Panduna Wangangki Jiribam dasu Irabot ki kumon thoram mapung phana pangthokre Manipur amadi mapan Manipur gi mapum kaya da pangthokpaga loinana Jananeta Irabot Memorial Trust Jimet Jiribam na sinduna chahi khuding gi chatharakpa thoram parengi manungchana handak chahi gi oina Lamyanba Jananeta Hizam Irabot ki chamaga kunmapan subamapok kumon thoram ngarang mapung phana pangthokre ayukta miyamna babu parada leiba Irabot Complex da leiriba Lamyanba Jananeta Hizam Irabot ki mitamda leisu katuna ikai khumna jaki matungda mahiroi sing yauna punna
कंटिंजेंट कुंतरेट अमदी कल्चरल ट्रुप कलोइनना मार्च पास्ट सत्तुना इकाई खुमनबा उठखि मपुंग ओइबा थौरम आर.के. सनातोमी विद्यालय की ऑडिटोरियम हॉल पांथोखे थौरमदा जिमेट जिरीबाम की लाइफ टाइम प्रेसिडेंट डॉक्टर C.H. कमल सिंह 40 SC जिरीबाम की एक्स MLA A. बीरेन सिंह DC कृष्ण कुमार SP सेमी रामरोर अजुका की प्रेसिडेंट मुतुम मैपाक्सना मंगांग AJMP की प्रेसिडेंट S. सुशीला देवी मणिपुरी ऑटोनोमस काउंसिल डिमांड कोऑर्डिनेशन कमिटी असम की चेयरमैन अमदी रिटायर्ड जॉइंट सेक्रेटरी गवर्नमेंट ऑफ असम कांगबम शांति कुमार असम की सोशल एक्टिविस्ट साइखोम कमलाकांतना मथंगसिना थौरम की प्रेसिडेंट चीफ गेस्ट स्पेशल गेस्ट अमदी गेस्ट ऑफ ऑनर ओइना सरुक जाखि थौरम की चीफ गेस्ट ओइकिबा एक्स MLA A. बीरेन सिंह हाइकिबदा मणिपुर द थोकलिबा इरांग असि लाइपोक इराबोट कुंबा लुचिंगबा अमा लेरमलबदी थोकलमलोय हाइकि मतुंगदा मार्च पास्ट कंपटीशन दा मकोक मथंग ताक्रबसिंगदा मना मतुम यंतोकी अमसुंग पाउमिसिंगदसु इकाई खुमनबा उटपा ओइना जिमेट की माइगेदगी अचंबा कुदलपोट तमखि मधुसु मानम थेमगा मणिपुर के MLA न परतना मंत्री बहुत ओइ गेबा 1948 समाय तौदना मागुंबो लाइपोक तो ngasi लेरम तारते इराबो तुमबसे ngasi की मणिपुर ngasi थोइबा इरांग सिदा लेरम तारगदे आइना खनबदा हौजि लेरबे इरांग से लेरमो हेन आइना लवे मणिपुर की राजनीति वाला इंडिया की राजनीति वाला मयामसिना डिवाइड एंड रूल एपीसमेंट पॉलिसी दा हराव हन्नबगी पॉलिसी मतेक तौरपदना ngasi भी कदरगेबो मणिपुर से लोइन मचेक थुबाइरगा तुम बचाबो खंगनदबा मणिपुर अम ओयला रूपसी इमा सेवा समिति उधारबोना चही खुदिंगी पांथोकपगुम हंदकी चही असिदसु भक्ति अमदी श्रद्धा का लोइनना शक्ति की लाइरंबी दुर्गा की इरा थोरम रूपसी इमा की मंदिर संगलेंदा चिंगलेम नंगरांग पांथोखरे हौनबी मतुंगिना इरा थोरम की मनुंग चन्ना कुमारी तरेटपु पूजा तौजदुना लमदम असिगी चौखटपा अमदी मतम चुप्पगी ओइना इंगतप खुनाय अमा ओहेनबिनबगीदमक खुंजासिंगना पुगलिंग पुगचेल अमत ओइना थौनिजखि लोइनना आसाम की सकनायरबा सैसकपा लैखिद्रबा जुबिन गार्ग की मफमदसु खुंजासिंगना इकाई खुमनबा उत्तुना सैसकपा असिगी मफमदा श्रद्धांजलि कटखि डीबा एम पूजा कमिटी पुरान बाजार बास कांदी कसारगी चही यांखै सुरपगी गोल्डन जुबली थौरम ngarang पांथोखरे चही यांखै मपुंग फारकपगी थौरम अदुदा डीबा एम पूजा कमिटी की प्रेसिडेंट कैसाम पितापति चीफ गेस्ट ओइना रीना सिंह चेयरमैन मणिपुरी डेवलपमेंट काउंसिल असम लुनना अतै मियोय कयाना दाइस फमदुना पांथोखिबा थौरमदा पूजा कमिटी असिगी चही यांखै मपुंग फारकपगी हराव नुंगाइबा फोंदोखि थौरम का मरी लेनना सोबिनी अमसु चीफ गेस्ट ना माइकुम हांगदोक पिखि ngarang numidang wairam da khanghaudana silaki banong sina maram oraga silchar sahar gi mafam kaya marungi durga puja gi wanglaba lighting gate welcome gate na chingba puja gi potlam kaya amanga ta thokan khre thodok adu da car amasung bike kaya maram su nansin bagi thodok thoki adumai namak thodok asina asoka pan thoki bagi pawdi leite त्रिपुरा दसु तोंगान तोंगान बलुप कयाना लमयान बहिजम इराबोट की चामग कुनमापन सुब मपो कोमन थोरम ngarang पांथोखरे त्रिपुरा की डिस्ट्रिक्ट मरी दा लेरिबा इराबोट की मितमदा आइकलेकत तमदना थोरम असि पांथोखि धर्मनगर की लमयान बहिजम इराबोट ट्रस्ट अमसुंग मणिपुरी साहित्य परिषद धर्मनगर ब्रांच खोवाई डिस्ट्रिक्ट की दुर्गानगर दा लेकोल मणिपुरी कल्चरल ऑर्गेनाइजेशन वेस्ट डिस्ट्रिक्ट की अगरतला मणिपुरी साहित्य परिषद अमसुंग सिपाहीजोला डिस्ट्रिक्ट मरुप कल्चरल ऑर्गेनाइजेशन श्रद्धांजलि कटपगी थौरम अदु पांथोखि हाइरि अगरतला AMC की कॉर्पोरेटर सुखोमोई साहा मणिपुरी साहित्य परिषद त्रिपुरा की प्रेसिडेंट L. बीरमंगल सेक्रेटरी T.S. नीलकुमार न चिंबा म्यूसिंग सरुजाखि धर्मनगर सकनायरबी सुरधनी शर्मा K. समर सिंह
A Buddhachandra, A Robindra Kumar amasung Khwai Municipal Councillor Usarani Singha, K Haripuda Singha na chingba miyoi sing sarujaki. Sipahi Jola District Lal Singh Muradasu aikalakat tamduna Shraddhanjali katki haina Agartala dagi phangba pawasina hairi. Bigyan gilamda achauba mai pakpa maoina scientist singna ihan hanboina miyobagi unsagi seldagi mai pakna human egg semangam kre. Masina angang oibangam daba mama mapasingda thengnariba awabasingi achauba manglana mamang phaunaragani. Changeng asi USA gi Oregon Health and Science University gi tiziloi kangpo amana pangthokibani. Haujiki oina lab ki manungda khakta changeng asi pangthokpani amasung miyoibeda pangthoknanaba honarakpada chahi kharade changadori. Thawang asina nupi nupa khakta natana nupa launa leinaba singsu angang ohenba yagadori. September ki kunithoi dagina kuntaruk phawba Waiko India Kickboxing Federation asinduna Himachal Pradesh ki Solan da pangthokiba Junior National Kickboxing Championship lisingani kunmanga da United Association of Kickboxing Organization Manipur ki sanaroi taramapana saruk yarubada gold 8 silver 3 amadi bronze medal 3 laurokpagi manungda Jiribam district ki oina gold medal 5 laurokpada Association asigi President K.H. Basanta Singna harau nungai papongdok pagaloinana taram nokpagi thoromama Association asigi Kalinagar gi sanaphamda pangthokre aduga Association asigi relief camp ta leijaba sanaroi amana manung matam sadana leikitabada lupasina minute ama tumina leiduna awa papongdokre. Sanapam Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobby Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638 078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Admission open July lising ani kunmanga session gi damakta UGC na recognize tawraba thatharu ki oiba paramedical certificate course kaya gi damak mingchan ba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang kunthra gi manungda mingchan bi ba yaragani arts science natraga commerce 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdoksabani Silchar Rongpur Part 2 Rongpur Mitai Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsin birago akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu Lakhipur online channel asibu yengbiri basingna pau asibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Lamyanba hizamira bot ki chamaga kunmapan subamapo kumon thoram Barak Tampak loinana ate mapam kaya dasu paksana pangthoknakre Khanghaudana silakiba nonungsin maram oiraga Silchar Sahar gi mapam kaya da amanga tathokre Bigyan gilamda achobo mai pakpa maoina miyoibagi unsadagi human egg semangamkre amasung Junior National Kickboxing da mai pakla kraba Jiribam gi sanaroi singbu taramna okre Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare